Manipur ki Law and Order Home Secretary na review tawkre Urkhul District Law and Order ki phibam laksinaba AR gi kalam 8 thajankhre Manipur da nauna tangtu leita da phibam ama orakpaga loinana misi mina thorakpadagi Union Home Secretary Govind Mohanna state asida oiriba security gi matang da review meeting ama pangthoklaga kupna khana nainakhre Kumja lising aniga kulhundoigi May ahumdagi howna kangluki irang thokraba state asida mathau tawriba Central Armed Police Force CRPF ki personnel lising nipan ga changa rom West Bengal gi election da sinnakiba amasung Kuki ga Naga ga nongna khut thoknarakpagi matangda phibam aduda kupna khana nainaki haina lenga ki senior official amana phongdorakli Kumja lising aniga kulhundoidagi howna state asida Assam Rifles yauna Central Security Force lising kuntraga taruklom nauna thajilakibani video conference ki khutangda pangthokiba mifam aduda Intelligence Bureau ki Director Tarpan Deka Assam Rifles ki Lieutenant General Vikas Rakhera Director General Military Operation Lieutenant General Abhijit S. Pendakar Loinana State amadi Central Government ki makok thongba luchingba singsu saruk yaki masak maming takthokdaba official amana Hindu Paukche da phongdorokhibagi matung inadi haukiba February 8 ta Naga singna namna phundaba Urkhul District ta Kanglup ki irang thokraba matung Assam Rifles ki ahenba kalam 8 state asida thajinkhre April 8 ki matung tarakpada sahi nauriba yauna miyoi 13 rom Manipur da sikhiba laikre hairiba miyoi sing adu Bishnupur District ki Urkhul District ta sikhibani panba yabadi kumja lising ani ka kulhundoi gi me ahumdagi thokiba kanglup ki irang asina maram oiraga punna miyoi lising yankhai nipan ga sanipan ga kunga mathoi rom mayum makai laikhidre haina state lengang na phongdokpa laikhrabani Manipur Pradesh Congress Committee ki luchingba amana file tawkiba RTI gi paufumda State Home Department na April 20 da wafam asi phongdokhibani Kanglup ki irang asida laikhidraba apunba mising gi matangda Home Department gi paufumna hai Hojik fawda laikhidraba miyoi sani ga 18 ki imung manungda ex gratia gi senfam pikre State asigi tongan mamufam da relief camp chamaga humbudra ga mari hangdokpaga loinana Manipur Police Housing Corporation Limited na prefabricated house lising ahum rom sare haidi Hanagi Chief Minister N. Biren Singh na mahaki Facebook account amada asumna phongdorukli mayam aikoi masen khatnaringai amana ama singthanaringai aikoi gi lam loikiba tare amukta aikoi masen singthanaba lepkisi kaidobage masigi satellite map ani asi irang manungda loba 2024 gini irang manungda sumidi kul anoba semgatpa mi tasanba lepa leite yengbiu Myanmar ga tainaba sanden border dani anoba mi tasalakliba khun sengbalakliba si aikoi indigenous people sing amukta punna lingjen manana thingnanaba honasi natradi aikoi manglani miyamda aina kurumlaga haijari satellite map ni semjinbadi nattedana Kul anoba semlibasi sarkar nara natragana kananano lo na yaba mira natabra thidokpa sangdabra Manipur lengang na thabak oina pangthoktabana maram oiraga Naga taba mafamda makhatana matam kaktana ban chathakigani Manipur da khundaminariba yellow furup sing kananaba Frontline Naga Coordinating Committee ga Manipur lenga ka tawnakiba MOU amasung MOA da yawba point sing thabakta onthoktabana maram oiraga Naga taba mafam singda matam kaktana ban chatharakpa adu makhatana chathagigani haina FNCC gi convener NG Akhuina phongdokhre wafam asing asi Manipur gi Press Club ki thangjing hall da pangthokpa pawgi mifam amada NG Akhuina phongdokhibani mahakna makhatana pawmising da hai haukiba sahi 2025 ki August 9 da FNCC ga Manipur lengaka MOU sign tawnakraba matung sahi asigi February 10 da MOA amasu lengaka sign tawnaki hairiba khuyek adu da yawriba point sing adu Naga gi lamda mapugi ayaba yawdana Kuki militant singna Tiger Road amadi German Road haina ming tholaga semba yaroi Nagagi ipa ipugi oiba lamda sugi kem thamba yaroi Nagagi chingi mafam singda popi thaba yaroi Foothill Nagagi mafam singda Kuki militant singna sophisticated weapons sing fire ga satpa yaroi masina Nagagi misam miyamda aki akhang pihalle haiki mahakna makha taraduna hai lamdam asida khundaminariba yellow furup sing masa masagi saktam kanjanaba 1951 da base year oiraga Manipur da NRC sana handuna mitop sing khandokadabani hairiba point sing asi Manipur lenga ka yanaba amagi makha da khuyek pinakibani adubu lenga asina hojik fawba thabakta onthokta maramna Naga taba mafam singda April 12 dagi matam kaktana ban tawbagi khongjang asi chathaduna lakpani
Aduna Manipur leꯉꯥꯛꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ 2023ꯒꯤ ꯃꯦ 3ꯗꯒꯤ ꯂꯥꯟꯗꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯅꯥꯒꯥꯁꯤꯡꯗ ꯑꯃꯨꯛ ꯂꯥꯟꯗꯥꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤ꯫ ꯉꯁꯤꯁꯨ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯤꯡꯒꯨꯏꯗ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯍꯟꯗꯛ ꯂꯤꯇꯥꯟꯒꯤ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯎꯔꯈꯨꯜ ꯇꯝꯅ ꯂꯥꯛꯄ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯑꯁꯤ ꯑꯅꯥ ꯀꯌꯥ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯌꯨꯝ ꯃꯩ ꯊꯥꯕ, ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯀꯌꯥ ꯊꯣꯔꯛꯄꯗꯒꯤ ꯅꯥꯒꯥ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃ ꯑꯃꯁꯨꯡ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯑꯅꯤ ꯁꯤꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯉꯁꯤꯁꯨ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯛꯂꯤ꯫ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯤꯡꯒꯨꯏ ꯚꯤꯂꯦꯖꯇ ꯀꯨꯀꯤꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯥꯒꯥ 3 ꯁꯣꯛꯂꯦ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 3ꯅ ꯁꯤꯔꯦ ꯍꯥꯏꯔꯤ꯫